ai imana ngantana langthuami ima masa khangaude na ipada yam toina hange aige akhui ma kai lei hi ge kai sakhi ge mi gi mama mayam puna basida ahamada delhi sakhi hairami adegi thabak sakhi adu sakhi sum hairami adu sum saksala sum uraktamina mi gi mama adi sum ubani ne yam toina hange aina gyan tar matam sida babada akhu ma kai sakhi ge adu sum saksala pasire ma ji khang bangam trabra kai no khangde aina punsida su kau kau wei tab amaga mana no ma hairami nangi apopanama laikidre nang thadu amaga taibang pa si thadu amaga satkre yam kuire nang ne pi ngai da adubu babana haining base khwaidagi athoibi nama amalai yoy khudung makki khwaidagi athoiba mama madu karino haibada himalay ba khaibsi himalay ba kinamukta kathok asiba ngam ba haibse asina khwaidagi sawo magun ne yoy ba makki nangi abupa nama leita tarasu nang namana lebaki damakta siba ngamna bagi na thongna do layo mana athoi mama ne hani pana tambirame sigi matungda aigi kubo aina onguba imung sina lebaki damakta kathopa generations kudingi kathoga lapa imung amo oidana aigi kubo na lebaki damakta kadai bo kathoke habase tambirei khudam oina mahakna pidam nabi maduna kadai ro kathui haibasi aigi ipa amasung aigi kubokna ingonda imalai ba nungsiba amasung imalai ba kidamta karamba khumham kari khubomda lepkadagi haibase laknaba leitana ai ithona leina kanagum amata kidana leibak suktoi uitaragadi khudingmak thingnaba ngamni haidana aina ngasi lepang ngammi ba aigi thona se aigi ahal ani sina tambirapani masida aigi inembo ima masa khangautre adu itaraga su aigi ima mama kawe aina imana adum atat akham leitana ngadana yum palae adudagi ima sakna mana ngasibu ga pirak pathona se imana pire masida makoi singsina ingonda tambirak pasi khwaidagi athoi basi ima leibak ni aina leiri pa phampham khongpham duna ima leibak ki damakta khwaidagi saw ba kaidogdagi haibase adugi khongpham duda lepu haidana lepagi damakta ai thangkhang naidana sarkar anirak ai mayok na rei mamangi sarkar khwaidagi sawba khwaidagi powerful oiba chief minister ama ai thengnagi sigi chief minister se ai hanba leitana thengnara kansida ai sarkar gi thabak se langthu amaga asumbagi damakta di haina asumbagi nabaktani haidana ai thorok ngamgi adugi matunda handaki sarkar su ai sapsana asumbagi damakta aina khongpham lana liputaragadi ai gi khongpham ama soiba matamda leibaki tungi lakadoriba lambi se mamdoribani leiriba isu se solta hogda taragadi aina masida yasanagi taragadi leibak se lukragani haidana aina lepa ngambagi thongna aigi ahallaman singsina tambirapagi sigi thongna asibak aingonda leise masida khongam di setna lepasida aigi ithakta nairappa otpa naiba tawba mayam sida drug lonba pharubagi makoigi khangna sanaba makoigi sangha misang sangha pharubagi damakta aisi khongoi nabi ki amasung ai trial taugi kai maramgi drug la lon ba yawi haidana case pansel laga ai khongoi nabi amasung drug ki case ai trial tau karam haina kota ko khalaga phamal laga nang drug la lon bini haidana ai bo phamal laga kumnamak ki maya mamangda ai bu wayen ki asigi manipur gi lenga ai khang ki kiraga hangadra haidana moine yengi ai hande ai adum khan kes mayamam tawsalle madure yasanna se so dum hai aingonda aina kes mayam du handoke haina handom taragadi ai loi handoga yasannaram basu yai ai yasannaraktrabane aduna trial tawba khongoi naba mayam du aigi isana ikai ramgadaba aigi puroiba aigi nupana nuai ramoidaba aigi imana kapamgadaba aina thengnagi ba pumna makto court ki room dura phammaga drug alone ba pharaga thaduksi yada bagi damakta aibu oina khongoi raga aibu oina trial tawgiba matam dura aina thengnagi ba awaba amasu adugi awaba do ai ninganna dana lepaga la aga ngasi ai khongpham sida lepari ba marambi miyam gi damakta aina khongpham handok taraga ni manipur sida siong na chumba se puthorakpa asumba gi damakta lepa se kana amtang ngamroi aina hangi taraga di aduna hanba yadi haidana ai lepna ngasi ai
ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯂꯦꯞꯄꯒ ꯉꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯞꯆꯔꯤꯁꯤꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯏꯃꯥ ꯂꯩꯇꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕꯁꯤ ꯂꯩꯇꯦ ꯀꯨꯌꯣꯝ ꯌꯥꯎꯗꯦ ꯃꯁꯤ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯈꯪꯉꯣꯏ ꯑꯗꯨꯒ ꯃꯃꯥꯒ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯈꯛꯇꯪꯒꯅ ꯈꯪꯉꯤ ꯌꯥꯝ ꯈꯜꯂꯛꯈꯤ ꯑꯩꯅ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤ ꯌꯥꯝ ꯋꯥꯏ ꯑꯁꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯋꯥꯔꯒ ꯂꯥꯛꯏ ꯀꯅꯥꯝ ꯂꯩꯇꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯥꯛꯄꯁꯦ ꯉꯁꯤ ꯑꯩꯅ ꯏꯂꯦꯛꯁꯟ ꯂꯦꯞꯄꯒꯤ ꯈꯣꯡꯐꯝꯁꯤda ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯅꯥꯝ ꯂꯩꯇꯦꯅ ꯈꯜꯂꯛꯄꯗꯣ ꯑꯩ ꯉꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯈꯣꯡꯐꯝꯁꯤꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗꯒꯤ ꯍꯧꯔꯀꯥꯟꯁꯤꯗ ꯑꯍꯜ ꯅꯍꯥ ꯈ꯭ꯋꯥꯏ ꯌꯥꯏꯁ꯭ꯀꯨꯜ ꯏꯝꯐꯥꯜ ꯈꯨꯡꯒꯪ ꯈꯥꯛꯇꯅ ꯆꯤꯡ ꯇꯝ ꯈꯥꯛꯇꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯔꯒ ꯂꯦꯞꯄꯤꯔꯛꯄꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯨꯝꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯒꯤ ꯊꯥꯖꯕꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯄꯤ ꯑꯗꯨꯅ ꯏꯃꯥꯁꯤꯡꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯊꯣꯏꯅ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯇꯨꯡꯗ ꯍꯧꯔꯛꯇꯣꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯅꯤꯄꯨꯔ ꯊꯅꯝꯁꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯃꯤꯟꯅꯁꯤ